masigi pot sigi importance khangdaba pot mayam duna aikoi art and culture ga pd ga bol langnara kaw leibidi yaroi hojik inquiry committee ma seme pr manung sida haiba posina sapchana sema kanda hojik thabak matam khra lepu madugi inquiry tawgini haiba potuna ngasai 26 ki manung da time bound oibado hojik tasengna harga 25 si almost low reko 26 ki manung da madugi inquiry da matam yam sang lorgadi makoi hojik sagat pa loiba ngomgadu su mande aduna madugi potuna maram orakanda hanagi structures thugaiba akon ba sagadaba structures loisan mangamdaba pota laigadoribra lakadoribra haiba pot amukhagni aduna masigi pot mayam se sapchana ekoi gi manipur da leibiba civil society organization individual stakeholders ma pabi khangde ama khangde government khangde mayam singsina madugi manungda kamaina makhoi gi yana warol se kamaina inagi dpr sema matamda kari yauki aruga pda da madugi authorized orudo art and culture na madugi potu sembiu dpr amaina thara aga megali government mona semaga thaba khotpa northeast council thabani toan toan ba manungda sayin aba manba mayam ama su yauri madugi pot mayam singse masi kupna thigal aganda madugi details report si program yam da thambu mathau tai aduna aikoi si uji conflict lotion bang naidana sahi ani makhai sujala ba ngasi di mai hodan lari manungda aikoi gi conflict tholak pasda ngasi history to wana sagat pa sem pamba aikoi gi sin kuki narco terrorist jau kangu jina kuki jau kangu na ngasi di externally makoi manipur da changjala aga mapanda gi india wang changjala ngasi di aikoi gi nation ji majugi taseng na haiga di haumin rak ba miyoi ma saraga tawriba pot ji irang sil lotion ngamdringai marak cherak sida hai tare amuk ena masi manipur mai hauna ba history muthatna ba makoi ne history sangala puda mateng pangchana ba khara lerga di merger agreement gi pot sign tawna gi jaga ro sinate ka na lei gi tawde ka na history semthok pa yana kana gum khara gi hidden agenda yauna madugi pot well plan torga tor ira hai ba wafam sing si mayamna thamdra budi khochi yawe aduna sumba yamna criminal mindset chen ba kangu hai tar history gi importance khangdaba historical monument kaino atra khangdaba archives department na madugi pot chumba mayam sing sisu archives koi kai thame aduga koi history ga archives ka natraga art and culture ga natraga na si koi atop mari lo concern sing lei ba sing si kari kari mari lei nei kari daka le koi na masi thambagi thamami si kari gino thamgado boi daka le sina kari gino hai ba sing se masi de koi na ipai pu sina thambiramba ipai pu gi liklam likul lina honari ba maru mapang isin now alaman sing natraga tungi surol da masi lina ba masi research tawning ba natraga masi thijaning ba aruga yengning ba mayam sing da madugi kudol sing do mangan ba aruga history muthatna ba hona ba da masi aso thodang lo bune na ismain thamni although ujiki oza thugai khro matung da moine preserve tawbuji amuk nangna samjam 2026 ki march pawgi manung da lotion gadabani haibagi order am so thopi ba male oza masi kai if lotion but lotion mangam draga oza masi kai thoring do thok tholok ba tar masi gi responsibility je kanan pubi kadabno oza masi PDA ma de art and culture na pugadawni government gi kano responsibility ne adubu department concern line department ani di mawani chu oibnina makoina pugadawni ismain thamningi aduga DPR sem da yawgi ba mayam singse makoina DPR da detail project report da kamaina madugi pot semi madu renovation da haibra madu totally madugi du pot muthit kro madu mangan gro haiba pot yawbra yawdragana kari gi madu semba sagat pa yaro do di thidi u nadragal mangan go haiba pot yawe na ngasi sengdro pot ngangi ngasi video amuk ngasi kana viral di yaw ne ba adubu madugi du wahi oine iraga yawbra barbeli haiba pot yaw oibra haiba pot su khana ba yam thau tai ba taseng na haib ta gari madu renovation haiba sti semjan sajan ba nadraga phajan ba pot gi wane ba aduga pura total madu destruction madu muthat kro madu potu pura hana gi structure du muthat kro haiba totally damage to kro madu lotion kro haiba pot yawbra yawdabra haiba pot ni uji koina samum naraga leiri se adubu ai wakhal dadi madu totally muthalaga thugairaga saro haraga thi adu koina aso mamang da ikoi gi moi guest house saba aduga atoto saba horok matam thugaira mane na khale aduna guest house saba du loishalak taraga di magi paisa kai thopu guest house ki dum loishalamani aduna makha tarak bodo uji ki pot yam pick pa paisa magi 14 point ngasai aina thamjagi ba crore 92 crore 15 crore ai du ne ba ko 15 crore da som da crore tara tara ma thogi pot loishangar crore amani gi pot to som da si saba gi pot oi bu da almost machil loishala matam da atai ji kai dana ba thugai ge na ikoi karbar wala gi thikadar gi natraga any paisa mi ka ba kangu gi pot da paisa katang pambagi madu thugaira bra haibagi wakhal chingna banguk lei makoina di phajarimba pot haibadu ekoi taseng na haraga di anau bo saraga ta phajarani haiba pot ne hojik phajaba thibadu di madu RCC na sadoribra hana dawna dum madugi uwana ekoi semba ekoi gi sadoribra haibagi pot question amasu lakoi matakta ekoi phajaba thiba haibasibu ekoi taseng na haraga di natraga history gi pot ekoi thamamba pot mayam archaeology gi leiriba pot mayam singsibu ekoi ta hana gi potu lebak no ramadu nung no raga nung no
ꯇꯧꯔꯝꯕꯗꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯑꯒ ꯐꯖꯕ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯩꯁꯥ ꯈꯛꯇꯪ ꯇꯥꯟꯕ ꯄꯥꯝꯕ ꯄꯩꯁꯥꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯁꯨ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄꯣꯠ ꯑꯃꯒꯁꯨ ꯃꯟꯇꯤꯛꯅꯔꯒ ꯄꯩꯁꯥꯗꯨꯅ ꯂꯨꯝꯃꯦꯟ ꯆꯠꯄ ꯀꯥꯡꯕꯨꯒꯤ ꯊꯧꯑꯣꯡ ꯃꯥꯜꯂꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯐꯨꯔꯨꯞꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯅ ꯂꯥꯛꯂꯤꯕ ꯂꯥꯏꯁꯪ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤꯕꯁꯤ ꯂꯥꯏꯁꯪ ꯑꯃ ꯊꯨꯒꯥꯏꯈꯤꯕ ꯃꯇꯝꯗ ꯏꯁꯥꯗ ꯄꯥꯟꯗꯦ ꯏꯁꯥꯗ ꯁꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯂꯣꯏ ꯏꯁꯥꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯏꯍꯧ ꯍꯧꯔꯒ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯀꯅꯥꯅ ꯑꯣꯔꯗꯔ ꯊꯣꯛꯄꯅꯣ ꯀꯅꯥꯅ ꯃꯁꯤ ꯁꯤꯗꯣꯛꯑꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯣ ꯑꯏꯕ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯊꯤꯒꯠꯄꯤꯕ ꯃꯊꯧ ꯆꯪꯉꯤ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕꯗꯨꯅ ꯊꯝꯕꯤꯁꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏ